Layaengbagi Laistram Sitolzit Singbu Ningsing Thouram Oina Snow White Dental Clinic Yai School Chingangkham Leirak Machin Amade Hentoiba Mahikol Foijing Awangna Kusam Naduna Sinduna Nongmagi oiba lemna layaengbagi thouram ama hentoiba Mahikol Foijing Awangda ngasi pangthokkhre thouram aduda Snow White Dental Clinic ke proprietor Dr. Laistram Monica SS Dental Clinic ke proprietor Dr. Saugaizam Sonali White Snow White Dental Clinic ke Dr. Singh Dr. Edwin Sarungbam Dr. Yumnam Nganbana layaengbagi thabak pangthoktuna school asigi mahiroi sing Mama Mapa Amadi School Asigi Staff Singbu Lemna Layaengkhe Snow White Dental Clinic ke proprietor Dr. Laistram Monica na Fongdorakibada Mahaki Apokpa Layaengbagi Laistram Sitolzit Hinglingaida Haurakliba Angang Singbu Masama Ufana Thamba Pamjaramba Amadi Senthok Watlaba Mioi Singda Mateng Pangba Pamlamba kayabu ikai khumnaba utpa oina mahakpu ningsingba oina thouram asi pangthokpani haikhi Henthoiba Mahikol Foijing Awangi founder Warepam Minarani na Fongdorakibada Ya Fazarabadi Sak Faza Thokpagi Achouba Maram Amasu Oiribani Aduga Ya Fazadrabadi Hakchang Su Sok Thahali Maram Sina Dr. Monica gi apokpa Layaengbagi Laistram Sitolzit Puning Sing Thouram Oina School Singi Mahiroi Sing Makhoigi Ahal Laman Sing Amade Staff Singbu Lemna Layaengbagi Yamna Thagatli haikhi Tungi mirolgi angang singsida healthy oina lainanabagi damak amadi yana hojikta miyoibagi looks ta yamna phajahanba mafam chana hauraga amadi makhoigi yadu mapangan kalagadi healthy fit oibada miyoibagi kainoda yam darkar oibigi damak Henthoiba Mahikol amadi Dr. Laistram Monica ani ga pullakanda Henthoiba Mahikol da hairiba free dental care asi ngasi leitidraba ikura Laistram Sitol Maming da ako'y na pangthokjabani